ꯃꯐꯝ ꯑꯁꯤꯗ ꯃꯥ ꯁꯤꯡꯖꯨ ꯁꯥꯕ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯤꯡꯖꯨ ꯁꯥꯕ꯭ꯔꯥ ꯑꯃꯗꯤ ꯑꯣꯏꯗꯣꯔꯤ꯫ ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯃꯨꯛꯇꯪ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ꯫ Easy go. ꯍꯜꯂꯣ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤ? ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯒꯤ ꯏꯃꯥꯂꯣꯟꯗ ꯑꯣꯏꯅ ꯉꯁꯤꯗꯤ ꯀꯣꯃꯦꯟꯇ꯭ꯔꯤ ꯄꯤꯅꯕ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ꯫ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯏꯁꯦ ꯅꯣꯕꯣꯗ ꯑꯣꯏꯅ ꯂꯥꯛꯏ꯫ ꯑꯗꯣ ꯑꯍꯥꯟꯕꯗ ꯅꯣꯕꯣꯗ ꯂꯥꯛꯄꯗ ꯑꯩ ꯏꯌꯥꯝꯕ ꯑꯃꯒꯤ ꯔꯦꯡ ꯄꯨꯁ ꯇꯧꯕꯤꯕꯅꯦ꯫ ꯔꯦꯡ ꯄꯨꯁ ꯇꯧꯁꯦꯅ ꯆꯪꯕꯅꯦꯕ꯫ ꯑꯗꯣ ꯃꯥ ꯔꯦꯡ ꯄꯨꯁ ꯇꯧꯒꯗꯕ ꯃꯥꯗꯤ ꯁꯤꯈ꯭ꯔꯦ, ꯑꯩ ꯏꯇꯣꯝꯇ ꯂꯩꯍꯧꯔꯦ꯫ ꯐꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯊꯣꯝꯁꯟ ꯄꯥꯏꯔꯒ ꯆꯪꯉꯦ ꯍꯧꯖꯤꯛ ꯒꯦꯝ ꯄ꯭ꯂꯦꯗ ꯑꯣꯏꯅ ꯌꯦꯡꯅꯕ꯫ ꯊꯣꯝꯁꯟ ꯃꯊꯛꯇ ꯃꯤ ꯑꯃ ꯀꯣꯏꯆꯣꯡ ꯆꯣꯡꯗꯨꯅ ꯂꯩ꯫ ꯍꯧꯖꯤꯛ ꯁꯥꯏꯠꯇꯁꯨ ꯀꯩꯅꯣ ꯂꯩꯕꯅꯤꯅ ꯃꯤ ꯑꯃ ꯀꯣꯏꯆꯣꯡ ꯆꯣꯡ ꯂꯩ꯫ ꯁꯥꯏꯠꯇ ꯃꯤ ꯑꯃꯈꯛ ꯎꯔꯦ ꯅꯣꯡꯃꯩ ꯀꯥꯞ ꯄ꯭ꯂꯥꯁꯅ꯫ ꯚꯥꯏ ꯒꯨꯂꯤ ꯆꯥꯝ ꯆꯅꯤ ꯆꯍꯨꯝ ꯆꯥꯝꯃꯔꯤ ꯀꯥꯞꯈ꯭ꯔꯦ ꯁꯤꯗꯦꯅꯦ꯫ ꯅꯪ ꯂꯥꯎ ꯅꯪ ꯑꯩꯒ ꯄꯥꯔꯃꯦꯁꯣꯔꯒꯤ ꯅꯪ ꯈꯦꯆꯤ ꯆꯥꯎ, ꯅꯪ ꯈꯦꯆꯤ ꯆꯥꯎ꯫ ꯅꯪꯁꯨ ꯂꯩꯕ꯭ꯔꯥ? ꯆꯥꯁꯜꯂꯨ ꯅꯪꯁꯨ ꯎꯇꯤ ꯊꯣꯡꯕꯗ ꯌꯥꯎ ꯆꯥꯁꯜꯂꯨ꯫ ꯍꯥꯎꯕꯅꯤ ꯅꯣꯡꯃꯩꯒꯤ ꯀꯩꯅꯣꯒꯤ ꯑꯩꯒ ꯄꯥꯔꯃꯦꯁꯣꯔ ꯈꯨꯠꯇꯒꯤ ꯊꯣꯡꯕ ꯎꯇꯤ ꯎꯔꯥꯡ ꯂꯣꯏ ꯍꯥꯎꯕꯅꯤ꯫ ꯁꯣꯝꯗꯅ ꯍꯤꯜꯁꯨ ꯌꯥꯎꯗ꯭ꯔꯤꯕ ꯕꯦꯟꯗꯦꯖꯀ ꯏꯟꯖꯦꯛꯁꯟꯒ ꯊꯥꯍꯜꯂꯒ ꯍꯥꯏꯇꯥꯔꯦ꯫ ꯏꯟꯖꯦꯛꯁꯟ ꯍꯥꯏꯁꯦ ꯄꯨꯟꯁꯤꯗ ꯑꯅꯥꯕ ꯀꯣꯛ ꯂꯩꯔ ꯆꯨꯝꯖꯥꯠꯅꯤ꯫ ꯁꯤꯗ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯦꯜꯠ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯍꯟꯕ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ꯫ ꯑꯩꯉꯣꯟꯗꯗꯤ ꯀꯥꯟꯅꯔꯦ꯫ ꯍꯧꯖꯤꯛ ꯏꯌꯥꯝꯕꯗꯨꯁꯨ ꯑꯩꯒꯤ ꯒꯦꯝ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ, ꯃꯥꯗꯤ ꯁꯤꯔꯕꯅꯤ꯫ ꯇꯧꯔꯤꯁꯤ ꯏꯃꯥꯡ ꯁꯦꯂꯥ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯗꯥꯀꯨꯗꯧꯅ ꯅꯣꯡꯊꯤ ꯃꯪꯕ ꯅꯨꯃꯤꯠꯇ ꯀꯩꯅꯣ ꯇꯧꯒꯦꯗꯤ ꯍꯥꯏꯗꯗꯅ ꯕꯦꯇꯔꯤꯁꯨ 10% ꯉꯥꯏꯔꯦ꯫ ꯅꯣꯡꯊꯤ ꯃꯪꯕ ꯅꯨꯃꯤꯠꯇ ꯂꯨꯇꯤꯒꯦꯗꯤ ꯍꯥꯏꯗꯅ ꯑꯗꯨ ꯅꯣꯕꯣꯗꯒꯤ ꯂꯨꯇꯤ ꯂꯣꯏꯔꯒ ꯃꯤꯂꯤꯇꯔꯤ ꯖꯣꯟꯗꯒꯤ ꯂꯥꯛꯑ ꯃꯇꯨꯡꯗ ꯏꯌꯥꯝꯕꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯒꯥꯔꯤ ꯑꯃ ꯆꯠꯂꯦꯅ꯫ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯟꯅꯔꯛꯑꯦ꯫ ꯇꯥꯟꯅꯕꯗ ꯒꯥꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯀꯌꯥꯝ ꯊꯤ ꯍꯥꯏꯕꯗ ꯗ꯭ꯔꯥꯏꯚꯔꯗꯣ ꯊꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯐꯂꯥꯏꯟ ꯉꯥꯏꯍꯥꯛꯇꯪ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯅ ꯕ꯭ꯔꯤꯖꯇꯣ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯗꯥꯎꯗꯦꯕ ꯀꯔꯤ ꯍꯥꯏꯅꯤ ꯕꯛꯀꯤ ꯍꯣꯏ ꯎꯄꯥꯝꯕꯤ ꯃꯅꯨꯡꯗ ꯆꯪꯉꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯣꯡ ꯂꯥꯜꯂꯦꯅ ꯍꯥꯏꯔꯛꯄꯗ ꯌꯦꯡꯕꯗ ꯍꯧꯖꯤꯛꯇ ꯊꯣꯡ ꯂꯥꯜꯂꯤ꯫ ꯃꯔꯥꯏꯕꯛꯁꯨ ꯀꯌꯥꯝ ꯊꯤ ꯍꯥꯏꯕꯗ ꯃꯥꯒꯤ ꯊꯧꯔꯤꯕ ꯃꯤꯗꯣ ꯉꯥꯏꯍꯥꯛꯇꯪ ꯑꯣꯐꯂꯥꯏꯟ ꯑꯣꯏꯅ ꯖꯤꯑꯣꯒꯤ ꯅꯦꯠꯅ ꯃꯤꯔꯥꯏꯕꯤꯔꯝꯕꯗꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯥꯗꯣ ꯑꯣꯏꯅ ꯃꯈꯥꯗꯒꯤ ꯑꯩꯉꯣꯟꯗ ꯐ꯭ꯂꯦꯡ ꯑꯣꯏꯅ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯎꯄꯥꯏ ꯂꯩꯍꯧꯗꯦ꯫ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯥꯅ ꯁꯤꯗ ꯑꯣꯐꯂꯥꯏꯟ ꯑꯣꯏꯅ ꯑꯗꯣ ꯃꯤꯁꯤꯡꯁꯦ ꯁꯤꯔꯕ ꯃꯇꯨꯡꯗꯗꯤ ꯕꯦꯁ ꯑꯥꯏꯖꯦꯜ ꯑꯣꯏ꯫ ꯑꯗꯣ ꯆꯨꯝꯗꯤ ꯆꯨꯝꯕ ꯌꯥꯅꯤ꯫ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯃꯔꯨ 3-4 ꯆꯥꯈꯤꯕꯗꯒꯤ ꯃꯥꯁꯨ ꯑꯣꯟꯂꯥꯏꯟ ꯒꯥꯔꯤ ꯊꯨꯒꯥꯏꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯈꯨꯇꯨꯝ ꯂꯪꯒꯦ ꯁꯤꯡꯖꯪ ꯂꯪꯒꯦ ꯀꯥꯏꯈ꯭ꯔꯦ ꯁꯤꯡꯖꯪꯗꯅ ꯀꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯥꯏꯠꯇꯒꯤ ꯑꯃ ꯐ꯭ꯂꯦꯡ ꯇꯧꯗꯨꯅ ꯀꯟꯅ ꯈꯥꯔꯛꯏ꯫ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯍꯥꯏꯕꯤꯔꯝꯃꯨꯗꯅ ꯍꯥꯏꯔꯣꯏꯌꯦ ꯏꯠꯁ ꯃꯥꯏ ꯆꯣꯏꯁ꯫ ꯅꯪ ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯎꯔꯕꯣ? ꯅꯪ ꯑꯩꯁꯤ ꯃꯔꯨꯒꯤ ꯃꯃꯜ ꯀꯌꯥꯅꯣ ꯈꯪꯕ꯭ꯔꯣ? ꯇꯥꯕꯣꯅꯦ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨꯁꯦ ꯃꯁꯤꯒꯤ ꯃꯔꯨ ꯃꯃꯜ ꯀꯌꯥꯅꯣ? ꯁꯤ ꯃꯔꯨꯒꯤ ꯃꯃꯜꯁꯦ ꯀꯌꯥꯅꯣ ꯈꯪꯕ꯭ꯔꯥ? ꯂꯨꯄꯥ 100 ꯅꯪꯉꯣꯟꯗ ꯁꯤꯖꯤꯟꯅꯅꯕ ꯃꯔꯨ 2 ꯑꯣꯏꯔꯗꯤ ꯂꯨꯄꯥ 100. ꯃꯤꯍꯨꯜ ꯈꯔ ꯂꯩꯔꯒꯅ ꯂꯨꯄꯥ 150 ꯆꯪꯅꯤ ꯅꯪꯉꯣꯟꯗ꯫ ꯃꯥꯏꯁꯤ ꯃꯤꯍꯨꯜ ꯂꯩꯕ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯒꯨꯂꯤ 100 ꯈꯔ ꯑꯣꯛꯆꯔꯦ꯫ ꯂꯨꯄꯥ 100ꯒꯤ ꯒꯨꯂꯤꯅ ꯑꯣꯛꯈ꯭ꯔꯦ꯫ ꯑꯃꯗꯁꯨ ꯃꯤꯍꯨꯟ ꯌꯥꯝꯂꯛꯇ꯭ꯔꯦ꯫ ꯑꯃꯗꯗꯤ ꯒꯨꯂꯤ ꯂꯨꯄꯥ 150ꯅ ꯑꯗꯨꯝ ꯀꯣꯟꯅꯈ꯭ꯔꯦ꯫ ꯀꯥꯟꯗꯦ ꯖꯒꯥ ꯗꯥꯀꯨꯒꯤ ꯃꯆꯥ ꯃꯁꯨꯅꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯨꯇꯤ ꯄꯥꯏꯕꯁꯤꯗꯤ ꯀꯟꯕ ꯇꯥꯕ꯫ ꯀꯔꯤ ꯍꯥꯏꯅꯤ ꯂꯨꯇꯤꯕ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝꯕꯅꯤ꯫ ꯏꯔꯣꯟꯇꯅꯤꯅ ꯍꯤꯜ ꯇꯧꯕꯁꯨ ꯂꯦꯞꯄ ꯌꯥꯗꯦ꯫
ꯍꯧꯖꯤꯛ ꯊꯣꯡꯒꯤ ꯃꯄꯥꯟꯂꯣꯝꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤ ꯑꯃꯈꯛ ꯆꯦꯜꯂꯛꯀꯅꯤ ꯑꯗꯨ ꯔꯦꯗ ꯗꯣꯠꯅ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯕꯗꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯤꯈꯤꯕꯁꯦ ꯔꯦꯗ ꯗꯣꯠꯅ ꯍꯥꯠꯄ ꯇꯥꯔꯕꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯨꯅꯨ ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯤꯁꯤꯡꯅ ꯂꯥꯏꯛꯇ ꯅꯝꯕꯤꯔꯝꯃꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ subscribe button amutang nambiramo aduga bell icon do amutang all tawna thambiramo mabogi biste lutarti lore mutang hojik coaching gida amutang koi sena gai thotoga lakani maduda afang siga kari khoi lockdown ori matam midna mapanda mi thokna ba khona ba ina yenga tawa sida ngakani coaching gi tum mayam mai khaba sida mayam sing lari khaiba tawa sang na rei yum thumoi mare kana ama khoi thokirasti Orang kali kada kongdona yang tinggi yang jabani itu bu karena बहुत kirek gari itu live itu tangga ya mah ada tahu sih gari ini mah cat bisa lori ai ga pecah dia rasi tinggal itu sama di oi deh pangkoi koi yang tunda hal lagi na tahu mah tunda koi ke सरकार ने जॉब खरा हरियाणा फोकता मतेंग बांगना वा थाता रही मसी उबदा Pura lakpa kangbu ni dana ai badi luta luti yamna kan makangbu ni dana luti ga na satpa ni hoya luti ge satpa ngai de taw ite luti ga na satpa nga ta tu ngasi malo na to de ba tu nga yaw tu mutang mayam na koi tum taw di mahara na ko ati ki video ati dagi response fajana pula fi re badi mutang ko koi to imalo na video thangalakani mayam tang masih gari se jam ware da kona ba jag jek ti nadi de rom tawre se gari se aduna amutang sigi video se sponsor na pada di matang daya so dana isari lon maitai lon asida amkomo apa ba phajaba game le hap na ba tawat chagani ado si mamang da drop angang ba sangang ba I mai to thore asi I angang masin takal ke mate mi kya ke thawai masi drop ki tamanta ka thok me na takse ban ye chalo sarkar upse kare jaoge na yenge yo om joro ne ai di bole kan pai na da bane du asi om pai ge ya ambe kara di yang pusta kalau mereka hai bagi mata dili si oi man jungle le mi ma le pura ukto kuching na koi ami ne ga se pumung ne yaman sa jani ini kan deh takkan zakkan ga tau ge sitting ida thau ga dabani gari ek pa salak pa chake tau hona we sig imang siga jadi iki om sekto ge Kamana siyaw din ang o sige uong lisot na. Araya pick pack kadiki tahu no pick pack yama tahu no. Om na pick ini kui ni bicara ni dah lo ini lagi kan. Jadi macam tadi lo raga asing kan asing compound asing ni yang dia. Asing compound juga ni kok berapa lan ni amat. Compound dah hande ki score ni ini dua ni kalau ya kanam nanti ai lak pada ke hari tadi cek na bawa puas tipun na pun handau li tahu sih ada tak pecah mana pun sini ini tahu apa ni ini kata kan ada anak luka ada lagi bagi simbol nang pidang ge ide ni ampun lang kan ge mu isi lang itu isi gua ang salay mo iso katuan dah nang sura la 下次甩老嘿，你问人家拜托给多人。 Atang ngai pai thua chalam ni machi tung tu wa lo ni pai thua chalam de hapa ke sacha ba nga su
ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯗꯅꯕ ꯈꯇꯪ ꯂꯤꯠꯆꯕ ꯁꯤꯃꯁꯨ ꯂꯣꯏꯅ ꯁꯔꯕꯅꯥꯁ ꯁꯥꯅ ꯁꯦꯒꯥꯏꯕꯤꯔꯝꯃꯦ ꯇꯧꯔꯤꯁꯦ ꯀꯥꯟꯗꯦ ꯏ ꯌꯦꯡꯁꯤꯟꯒꯦ ꯏ ꯍꯥꯏꯕ ꯏꯁꯤꯅ ꯌꯥꯎꯗ꯭ꯔꯗꯤ ꯃꯤꯒ ꯌꯥꯝ ꯁꯤꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯎꯕꯗ ꯊꯋꯥꯏꯁꯤ ꯃꯤꯍꯨꯟꯗꯣ ꯀꯣꯔꯣ ꯀꯣꯔꯣ ꯍꯦꯛ ꯑꯣꯠꯄꯖꯟ ꯑꯜꯀꯥꯏꯗ ꯂꯩꯕꯒꯤ ꯁꯤꯝꯕꯣꯜ ꯑꯃ ꯄꯨꯔꯥ ꯎꯠꯇꯕ ꯌꯥꯗ꯭ꯔꯦ ꯕꯣꯝ ꯑꯃꯈꯛ ꯆꯥꯡꯌꯦꯡ ꯇꯧꯗꯕ ꯌꯥꯗ꯭ꯔꯦꯅ ꯕꯣꯝ ꯑꯃ ꯀꯨꯛ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯋꯥꯍꯥ ꯌꯥꯝ ꯍꯥꯎꯅ ꯃꯈꯣꯏ ꯆꯥꯈ꯭ꯔꯦ ꯑꯗꯨꯏ ꯃꯇꯨꯡꯗꯗꯤ ꯃꯣꯏ ꯀꯗꯥꯏꯕꯨ ꯑꯃꯨꯛ ꯕꯣꯝꯃꯨꯛ ꯂꯥꯛꯏ ꯃꯣꯏꯗꯤ ꯇꯤꯝ ꯑꯞ ꯇꯧꯔꯒ ꯂꯩꯔꯤꯕ ꯖꯥꯠꯅꯤ ꯇꯧꯔꯤꯁꯦ ꯏꯃꯥꯡꯗ ꯂꯥꯃꯩ ꯊꯥꯃꯩꯗꯧꯅ ꯄꯨꯠꯄ ꯅꯀꯣꯛꯇꯣ ꯑꯝꯇꯪ ꯌꯦꯡꯒꯦꯅꯦ ꯌꯦꯡꯍꯜꯂꯧꯅꯦ ꯅꯨꯡꯁꯤꯕ ꯌꯦꯡꯍꯜꯂꯧꯁꯦ ꯅꯀꯣꯛ ꯃꯆꯥꯗꯣ ꯁꯝ ꯂꯋꯥꯏ ꯈꯛꯇꯪ ꯁꯝ ꯑꯣꯏꯅ ꯐꯣꯏꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯠꯇ꯭ꯔꯒ ꯈꯣꯞ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯝ ꯀꯦꯟꯈ꯭ꯔꯦ ꯂꯋꯥꯏꯗꯨꯅ ꯁꯝꯁꯦ ꯀꯦꯟꯈ꯭ꯔꯦ ꯊꯣꯔꯛꯑꯣ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯂꯋꯥꯏ ꯇꯥꯡꯉꯩ ꯀꯞ ꯂꯩꯔꯝꯃꯅꯤ ꯂꯋꯥꯏ ꯇꯥꯡꯉꯩ ꯄꯨꯔꯥ ꯀꯞ ꯂꯩꯔꯝꯃꯅꯤ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯄꯅꯤ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯀꯥꯟꯅꯗꯦ ꯀꯣꯛ ꯁꯤꯖꯤꯟꯅꯕ ꯑꯣꯏꯅ ꯌꯥꯎꯗꯕ ꯀꯣꯛ ꯁꯤꯖꯤꯟꯅꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯕꯒꯤꯁꯦ ꯑꯝꯇꯪ ꯄꯨꯔ ꯆꯠꯄ ꯁꯛꯀꯟꯅꯒꯦꯅ ꯈꯟꯖꯜꯂꯛꯄ ꯃꯇꯥꯡꯗꯨꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯐꯣꯛꯂꯥ ꯍꯧꯒꯠꯂꯒ ꯕꯛꯀꯤꯁꯦ ꯄꯨꯔ ꯆꯠꯀꯦꯅ ꯇꯧꯕꯅꯦꯕ ꯑꯩꯅ ꯇꯧꯍꯟꯅꯤꯡꯕꯒ ꯃꯣꯏꯅ ꯈꯜꯂꯝꯕꯒ ꯑꯃꯠꯇꯅꯦꯕ ꯃꯥꯅ ꯁꯣꯟꯗꯒꯤ ꯃꯈꯣꯡ ꯊꯥꯡꯒꯠꯂ ꯆꯦꯜꯂꯤꯁꯦ ꯑꯇꯩ ꯀꯔꯤꯁꯦ ꯆꯦꯟꯕ ꯑꯣꯏꯔꯝꯗ꯭ꯔꯤ ꯃꯥꯗꯤ ꯃꯤ ꯀꯧꯔꯒ ꯂꯥꯛꯄ ꯑꯣꯏ ꯀꯔꯤꯅꯣ ꯑꯗꯨ ꯌꯥꯗꯦ ꯃꯤ ꯑꯃꯗ ꯃꯤ ꯑꯅꯤ ꯁꯤꯁꯨ ꯂꯣꯏꯗ꯭ꯔꯤ ꯒꯥꯔꯤ ꯑꯃꯨꯛ ꯄꯩꯁꯜꯂꯦ ꯇꯧꯔꯤꯁꯦ ꯍꯥꯠꯄꯤꯔꯣꯅꯦ ꯑꯩꯕꯨ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃ ꯀꯔꯤꯅꯣ ꯈꯪꯗꯦ ꯒꯦꯝꯒ ꯁꯥꯟꯅꯔꯅꯨ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃ ꯄꯩꯁꯜꯂꯛꯇꯅ ꯃꯣꯏꯅ ꯄꯩꯁꯜꯂꯛꯏ ꯈꯨꯄꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯕꯟꯗ꯭ꯔꯥ ꯇꯧꯕꯗ ꯕꯥꯇꯣꯟ ꯐꯪꯗꯅ ꯂꯥꯛꯄ ꯃꯤꯅꯤꯅ ꯑꯩꯈꯣꯏꯁꯦ ꯇꯧꯔꯤꯁꯦ ꯍꯦ ꯅꯪ ꯕꯥꯇꯣꯟ ꯌꯧꯔꯛꯄ꯭ꯔꯥ ꯌꯧꯔꯛꯇꯦ बाटोन जाओ तो देखो चलो नंग मुलाबा सिबु को प्री फायर चाबा हाइबसे तै करी नलंद्रे बाटोन उफंगदि लाक्पा यादे सिगा तंबिरक्रा बाटोन उफंगदि लाक्पा यादेना जोन सु लाबने गाड़ी से पाएगा चक लगे ये मनी का तो नहीं होंगे ओके आइगा पामे सो कौसनबु मागी पकौरादो हावब्रा ने मिंगोन नतंग तंगहन्ना होना जगे आइगा पामे सो की पकौरा से यामना हावेने मियामना हाइनाबो दो अइना पुरिबा मयाम सिदगे ना हावब्रा ने तंग हंजगे तौबा गाड़ी से पंचोंग ते चोंगना कौजियंग दौना सोंदसु मोइदो पुनैरो पुनगनो पत्तगनो ले आइगा पामे सो के हेंदो में आई थी नमन को नसक तो हेलो कदाले ये आहान बोले ट्राई ने है बनी आई थिंक आहान बोले ला जंगे हां आइगा पामे सो की पकौरागा ऐसे करम बना है ले आवरमनी ने आबा इगा पामे सुदु के जौरम पोंते दा नबुक तो पखाय अंदरो ने नबुक तो पीगा तो मया मच चके मच में तारम रो ने कदानो ते कदानो आंदे पके ये ऐ सु मच में तारे मतोन जे कदिम जाव ते ngasang रे पूरा कदा नसक्तु यंगलौने नसक्तु यंगलौने कदा ने पदोस ने यंगलौ चंदोन थाबीगने मथक सिगा सुमी मा लेबी मासु नंदे पुश तौती मासु गेम पुश कन्न तौई अइने मा इगोंद पुश तौदी भाप चादेना ए हंगोइदौना चंगमा चंगे चंगमा दो मखुन जे कनो चंगरे मा पुरुमि मौनी मासि
ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯌꯥꯝ ꯆꯦꯠꯈ꯭ꯔꯦꯗ ꯍꯧꯖꯤꯛ ꯃꯑꯣꯡꯁꯦ ꯁꯤꯅꯦꯕ ꯃꯥ ꯅꯪ ꯀꯝꯗꯧꯋꯤ ꯅꯪ ꯄꯣꯛꯈꯥꯏꯕ꯭ꯔꯥ ꯅꯪꯍꯧꯗ꯭ꯔꯦ ꯃꯥ ꯑꯣꯏꯌꯦꯅ ꯆꯪꯈ꯭ꯔꯦ ꯅꯪꯒꯤ ꯂꯥꯏꯕꯛꯇꯣ ꯀꯗꯥꯏꯅꯣ ꯁꯤꯗꯤ ꯁꯛ ꯐꯖꯕꯗꯨꯅꯤꯅꯦ ꯆꯟꯗꯣꯟꯗꯣ ꯆꯟꯗꯣꯟ ꯊꯥꯔꯃꯤꯅ ꯍꯧꯖꯤꯛ ꯐꯖꯔꯦꯗꯣ ꯕꯦꯇꯥꯔꯤꯁꯤ ꯌꯧꯔꯛꯇ꯭ꯔꯦ ꯇꯟꯖꯥꯁꯦ ꯇꯧꯔꯤꯁꯦ ꯆꯟꯗꯣꯟ ꯊꯥꯔꯃꯤꯅ ꯃꯁꯛ ꯎꯠꯂꯔꯣꯏ ꯑꯩꯈꯣꯏꯒꯨꯝꯕꯗ ꯑꯗꯨꯏ ꯃꯊꯛꯇ ꯃꯤꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯅꯪ ꯑꯣꯏꯗꯣꯔꯦ ꯅꯪ ꯑꯣꯏꯗꯣꯔꯦ ꯉꯁꯥꯏꯗ ꯑꯩ ꯃꯊꯛꯇ ꯂꯩꯔꯝꯃꯤꯁꯦ ꯂꯩꯌꯨ ꯍꯧꯖꯤꯛ ꯈꯨꯗꯛ ꯈꯨꯠꯂ ꯄꯨꯛꯂꯤ ꯄꯥꯏꯔꯒꯅꯦ ꯄꯥꯏꯔꯦꯇꯅꯅꯦ ꯂꯩꯌꯨꯀꯣ ꯑꯩꯈꯣꯏ ꯆꯠꯂꯦ ꯍꯧꯖꯤꯛ ꯆꯨꯝꯊꯤꯡ ꯆꯠꯄ ꯅꯠꯇꯅ ꯀꯔꯤ ꯍꯥꯏꯅꯤ ꯆꯠꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯃꯗꯨꯁꯨ ꯁꯤꯈ꯭ꯔꯕ ꯄꯨꯛꯂꯤ ꯄꯥꯏꯕ ꯉꯝꯈꯤꯗ꯭ꯔꯕꯔꯦ ꯃꯥ ꯄꯨꯛꯂꯤꯁꯦ ꯌꯥꯝ ꯅꯥꯔꯦ ꯃꯥꯅꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯊꯕꯥꯛꯇ ꯎꯞꯄꯤꯁꯤꯁꯨ ꯚꯦꯁ ꯍꯥꯏꯕꯔꯥ ꯚꯥꯁ ꯍꯥꯏꯕꯔꯥ ꯍꯧꯖꯤꯛꯁꯨ ꯄꯨꯔꯥ ꯄꯨꯝꯅꯃꯛ ꯀꯥꯏꯔꯦ ꯇꯧꯔꯤꯁꯦ ꯉꯥꯏꯈꯣꯅꯦ ꯑꯩꯒꯤ ꯚꯦꯁꯇꯤ ꯃꯥꯅ ꯂꯣꯏꯅ ꯄꯨꯀꯥꯏ ꯀꯥꯏꯍꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯥꯟꯁꯦ ꯍꯛꯆꯥꯡꯗ ꯆꯠꯂꯧꯒꯦ ꯈꯔ ꯍꯤꯡꯉꯤꯉꯩꯗ ꯁꯤꯈ꯭ꯔꯗꯤ ꯕꯣꯇꯣꯜꯁꯤꯡ ꯑꯗꯨꯝ ꯂꯩꯗꯣꯔꯤꯃꯤꯅꯦ ꯀꯔꯤꯝ ꯊꯕꯛ ꯆꯥꯗꯕꯤ ꯄꯤꯅꯕ ꯂꯩ ꯀꯥꯏꯅ ꯀꯞꯇꯣꯔꯤꯕꯅꯤꯅꯦ ꯀꯥꯟꯁꯦ ꯆꯠꯁꯜꯂꯧꯒꯦ ꯈꯔ ꯀꯣꯛ ꯉꯥꯎꯕ꯭ꯔꯥ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯦ ꯕꯦꯇꯥꯔꯤꯒ ꯌꯥꯎꯁꯜꯂꯛꯇꯕꯅꯦ ꯊꯛꯄ ꯆꯥꯕ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯅꯣꯏꯒꯤ ꯆꯅꯥ ꯀꯔꯤ ꯀꯔꯥ ꯖꯦꯟ ꯃꯇꯨꯡ ꯀꯔꯤ ꯀꯔꯥꯗ ꯈꯔ ꯄꯨꯔꯛꯇꯅ ꯖꯦꯟꯗꯨꯁꯨ ꯃꯤꯅ ꯃꯨꯜꯂ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯍꯤꯒ ꯊꯛ ꯇꯥꯕ ꯇꯧꯔꯤꯁꯦ ꯁꯤꯗꯒꯤ ꯊꯣꯛꯄ ꯖꯣꯟꯁꯤꯗ ꯑꯩꯒ ꯂꯩꯇ꯭ꯔꯤ ꯇꯧꯔꯤꯁꯦ ꯉꯥꯏꯈꯣꯅꯦ ꯌꯥꯝ ꯁꯥꯎꯒꯅꯨꯅꯦ ꯍꯦꯟꯖꯟꯅ ꯁꯥꯎꯃꯜꯂꯤꯅꯦ ꯅꯪꯕꯨ. It was at this moment that he knew he fucked up. ꯐꯤꯟꯗꯥꯟ ꯁꯥꯟꯅ ꯄꯨꯕꯤꯔꯦ ꯑꯗꯣ ꯑꯁꯥ ꯇꯧꯖꯔꯤ ꯃꯌꯥꯝ ꯑꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯆꯦꯅꯦꯜꯕꯨ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯁꯦ ꯑꯃꯨꯛꯇꯪ ꯑꯣꯜꯗ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯏꯃꯥꯔꯣꯝꯗ ꯑꯩꯅ ꯍꯣꯠꯅꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯁꯤ ꯁꯤꯌꯥꯔꯁꯨ ꯇꯧꯊꯣꯛꯄꯤꯔꯝꯃꯨ ꯐꯔꯦ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯣꯏꯗꯔꯨꯅꯁꯤ ꯑꯗꯨꯒ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯁꯤꯒꯨꯝꯕ ꯏꯃꯥꯂꯣꯟꯅ ꯑꯇꯩ ꯀꯣꯃꯦꯟꯇ꯭ꯔꯤ ꯇꯧꯕ ꯄꯥꯝꯕ꯭ꯔꯥ ꯃꯌꯥꯝꯅ ꯇꯧꯕꯗ ꯐꯕ꯭ꯔꯥ हायना अमतंग हायरम बाय बाय. इन्हें लगता है मैं एक फकीर हूँ अगर ये हाथ है तो मैं इनकी लकीर हूँ जिन हाथों ने है मुझको दबाया उन हाथों की तो देख बेटा मैं जंजीर हूँ